Imphal East District ke manung channa Sajiwada hangba relief camp yauna tongan mafum singda lanjin aduna leidiba dolai thabi ikau yengkhuman gi khunja singna makoi gi khulda changduna fibam yengluna ba hotnabada security force na lambi da thatuna Changhankhidre Pausi ki matung inna ngasi ayukpung mapan khare helakpa matamdagi hauna lanjen nariba khunja singna matam kuina thadoktuna laklaba makhoi gi khul singda changduna mai thadok pikraba amasung leihoriba yum singi oiriba fibam yengsin baga loinana wakat mi fam naba thaurang tawrakhi adubu irang asigi fibam yenglaga khul singda changsin bada khudong charoi haiduna state force amasung central security force na khunja sing adu makhoi gi khul sing yogadaba kilometer ani makhairom watlingaida ukhau dolai thabi gi mapada thatuna thamki khoisaw naraba khunja sing aduna security force kangai hak awaya khum tawnakhi adumoinamak district administration gi mioi sing lakpaga loinana miyam aduga wari sanaduna miyam gi asawba adu kharamakhai fathaki loinana ka hena pamdaba thodok thokpagi paudi leite amaromda security ge fibam yenglaga hojik fawbugi oina district administration Imphal iski maikaidagidi khunja sing dolai thabi yauna makhoi gi khul singda changbagi ayaba pidri hairi ningsingba yabadi thokliba irang asigi haurakpa chahi inglising ani kun humdoi gi me thada tangkak mari rak thokna dolai thabi yauna anakpada leiba khul singda khulai paiba kuki singna landarakhi bagi thodok lekhrabani